야, 그럼 분위기나 답이 온 것이 January date 6 뭐만에 2025 시기 것이 도가고 놈이시다 유니버시티 패밀리 오라이션이나 그만 시기 마일로 상다 아이 아침은 일 감다 유니버시티 패밀리 오라이션 시기 프레젠트나 더 부지르게 에이지나 미국의 코레나 텍나리바 막한 막하게 아나예 되게 허가 더욱 더런 그중다 거기 많이 박다봐 되게 더욱더 망고는 오이다봐 많이 박다봐 하이타이 아주 얌마라가 토파 치신나 토파 막한 막하게 아나와 이역바 되게 미시미나 마탐자다봐 미시미나 레가 사나야다봐 이문문가 니샤 차슬락바 벽철락바 되게 이문문 까이나바 세나 가나바나 징바 마야마두기 어롱펌지 미국은 링가리바 아이나 힌고레나 내 보시다 이나 하지리 힌고라면 내래 시다 상바 힌고라면 내래 힌고라되기 힌고지다 사리바 거기 юм기 юм사론 아마디 юм들 내리바 거기 공항범 바룸 토일렛 아마디 힌고기 들 내리바 거기 밑에 구나이 하이가 아두가 거기 미국 구나이나 란내리바 타즈나바 거기 미막다 거기 토이바 거기나 하이토이 신토이바 마티 망알레바 미우징 아두기 마기 마부 타자나 거기 마투나 사나바 धर्म लाइनिंग लाइसोंगी मतुगुना लानबा ईश्वर अदुगी मफम खुबम अदगी इमुंगदा थंबा फमुंग उपु खांगदोन अदगी कादुदा निंगोन क्रम तुमनी अदि युम पामन क्रम तुमनी अदि फमुंग न काय थानी अदुगा युंगी थोंग न काय फाकनी थोंनाव न काय फाकनी अदगी कोई उखोंग क्या लेगनी कांची क्या लेगनी थोंग फफमदगी हौरफम न क्राइदा क्राइ बौसोई मफम जागना केदवी मफम जादन केदवी मफम काय फालगना थोंगी मफम जे काय ताई हमना चिंबदो ngasi samdapa akoi rasingi maigedegi meba khunai da thengnariba pham marang khangdaba awana tawa du punsi mahing sida ahongba yamna nungai pharamaga ju yumma charo kanda laisanga ma charo kan laisangi thawum toro kana dar ono kumdagiba pham marang khangda misi ma thorakpa degi akoi yam waram badegi yumma charo kanda degi mu parlo phaki ba laisang ama lalu badegi khangongdana phagakkiuma dumba mayam dugi 허록품도 이것이 마야 먹은 감정에 분위기장 답이요. 아나이너지 인권지다. 애기 인권 아빠과 저희 뭐 뚝사와 해다 아빠과 저와 앞에 말아봐 좀봐 저희다 이제 윤몸 사부 따래. 윤몸 사따디 윤지다 시기 인권지다. 그이나 마야나 거기 시나 이소래 아들 시나 서로래 시나 웨스웨래 시나 노르래 시기 비가리다 아이저게 누나 юм지크라이 샤니 살간다 그거는 시기 인권이다 윤범마 벌레버니 맞도나 윤범마 벌레 하나 ખાય버니 윤범마 벌레버니 시 거기 시 농사범니 이 포토가 넣으나 이제 합작할게 시 농사범니 시 능자범니 시 피라니 시 메코니 시 사무니 시 거기 상가이니 시시 농사니 시시나 가다이 몸하더니 시나 반파이 몸니 시나 거기 라무이 몸하더니 아나 시들 레이버 마야암지기 유문지기 예간다 에코나 거기 레이레레버 몸 시 1니 시 2 시 3 시 4 시 5 6 7 8 9 하더니 몸지다 에코나 юм지 사러 가는 레이버 분시 마행제 동안 봐 거기 분시 명도 분시 공개도 짝거니 아두나 넘버 1 시다 거기 랑자범 하이가 레이바 이범실 레이바 미지 юм살 레이바 따디 시다 거기다 시 거기 징우 거기다 पुनमकी 퉁범 락범 오이 시다 거기나 юм마 사라간다 시다 소노 bun가에다 들어가나 더럼 방송부도 아두이 더럼 방구도다 거기 징우 거기다 पुन 시다 퉁가니 시다 그렇게 뭐 담비라더디 뭐 이거 먹고 한번 배고도 오해간다 인가 진짜 들어가는 시대 땅을 시기 손을 보면은 레이바 그다 그래 방토이가 더럼도 얻는다 그 지금 건나가 제 손을 보니 있다가 내가니 저기 야가니 아나 하이건 펌지다 그나 좀 잘하갈 생기 따디
ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯁꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀ ꯏꯄꯥꯅ ꯌꯨꯝꯁꯤ ꯁ꯭ꯋꯥꯏꯗ ꯁꯥꯔꯦ ꯁ꯭ꯋꯥꯏꯗ ꯁꯥꯕꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝ ꯁꯥꯗ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯨꯝꯁꯤ ꯃꯥꯅ ꯁꯤꯗ ꯆꯣꯡꯁꯤꯜꯂ ꯁ꯭ꯋꯥꯏꯗ ꯁꯥꯔꯣꯕ ꯍꯤꯡꯒꯣꯜꯁꯤ ꯃꯥꯒꯤ ꯑꯦꯔꯤꯌꯥꯁꯤ ꯉꯁꯥꯏꯒꯤ ꯂꯪꯖꯥꯕꯝ ꯍꯥꯏꯕ ꯑꯦꯔꯤꯌꯥꯗ ꯁꯥꯕ ꯇꯥꯔꯗꯤ ꯁꯤꯗ ꯂꯩꯕ ꯏꯆꯥꯅꯨꯄꯥ ꯑꯗꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯤꯗꯨꯅꯦ ꯁꯤꯗ ꯊꯣꯡꯒꯗꯧꯔꯤꯕ ꯂꯥꯏ ꯃꯌꯥꯝꯗꯨꯅꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯥꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃ ꯂꯩ ꯌꯨꯝꯒꯤ ꯀꯌꯥꯂꯣꯟꯗ ꯑꯗꯩ ꯀꯥꯜꯀꯨꯂꯦꯁꯟꯁꯦ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯌꯨꯝꯒꯤ ꯂꯦꯡꯕ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯕ ꯌꯨꯝꯁꯤ ꯑꯗꯨꯛ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨ ꯃꯀꯣꯛ ꯉꯥꯎꯒꯅꯤ ꯉꯥꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯃꯀꯣꯛ ꯆꯤꯛꯄ ꯈꯣꯠꯄ ꯊꯕꯛ ꯊꯧꯔꯝꯗ ꯑꯩꯈꯣꯏ ꯌꯦꯠꯅꯕ ꯉꯥꯅ ꯁꯥꯟꯅ ꯌꯥꯗꯕ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯂꯦꯡꯒꯅꯤ ꯑꯅꯥ ꯑꯌꯦꯛꯅ ꯄꯤꯛ ꯊꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯕꯛ ꯊꯧꯔꯝ ꯑꯝꯇ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯗ ꯅꯝꯕꯔ 2 ꯍꯥꯏꯔꯤꯕ ꯁꯤꯗ ꯂꯩꯕꯁꯤꯅ ꯐꯤꯔꯥꯟ ꯌꯨꯝꯐꯝ ꯍꯥꯏ ꯑꯩ ꯐꯣꯇꯣꯒ ꯂꯣꯏꯅ ꯍꯥꯞꯆꯤꯟꯔꯛꯀꯦ ꯐꯤꯔꯥꯟ ꯌꯨꯝꯐꯝ ꯍꯥꯏꯔꯤꯕ ꯁꯤꯗꯩꯗ ꯃꯤꯁꯤ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯐꯤꯔꯥꯟ ꯍꯥꯏꯕꯗꯧꯅ ꯑꯩꯈꯣই ꯃꯤꯁꯤ ꯑꯗꯨꯛ ꯃꯇꯤꯛ ꯌꯨꯝꯁꯤ ꯋꯥꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯒꯅꯤ ꯌꯥꯝꯅ ꯐꯦ ꯍꯥꯏꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯌꯨꯝ ꯂꯦꯞꯀꯅꯤ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯌꯥꯗꯅ ꯃꯆꯥ ꯃꯁꯨ ꯑꯃꯇ ꯑꯩꯈꯣꯏ ꯐꯕ ꯍꯥꯏꯗꯣ ꯑꯐꯕ ꯍꯥꯏꯗꯣ ꯑꯣꯏꯗꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯐꯕꯗꯣ ꯑꯣꯏꯔꯣꯏ ꯂꯣꯏꯅ ꯇꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯉꯝꯃꯣꯏ ꯂꯥꯏꯔꯤꯛ ꯌꯦꯡꯅꯤꯡꯉꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯠꯀꯅꯤ ꯁꯤꯗ ꯅꯝꯕꯔ 3 ꯍꯥꯏꯕ ꯁꯤꯗ ꯃꯩꯈꯨ ꯍꯥꯏꯕꯅꯤ ꯁꯤ ꯃꯩꯈꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯁꯤ ꯌꯨꯝꯐꯝꯁꯤꯅ ꯑꯥꯗ ꯑꯩꯒꯤ ꯀꯩꯅꯣ ꯐꯣꯇꯣ ꯂꯩꯔꯤ ꯁꯤ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯍꯥꯞꯆꯤꯜꯂꯛꯀꯦ ꯃꯩꯈꯨ ꯌꯨꯝꯐꯝ ꯍꯥꯏꯕꯅꯤ ꯃꯩꯈꯨ ꯌꯨꯝꯐꯝꯁꯤꯗ ꯂꯩ ꯇꯥꯔꯗꯤ ꯁꯤ ꯋꯥꯒꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯨꯄꯤꯁꯤꯡꯗ ꯑꯅꯥ ꯑꯌꯦꯛ ꯑꯗꯨꯛ ꯃꯇꯤꯛ ꯂꯣꯏꯅꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯇꯦꯟꯕꯒꯤ ꯇꯟꯖꯥ ꯌꯨꯝꯒꯤ ꯌꯨꯝꯁꯥꯡꯗꯣ ꯁꯣꯏꯔꯒꯗꯤ ꯄꯨꯟꯁꯤ ꯇꯦꯟꯕꯒꯤ ꯐꯤꯕꯝ ꯂꯩ ꯑꯅꯥ ꯑꯌꯦꯛ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯗ ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯗ ꯆꯩꯊꯦꯡ ꯄꯤꯒꯅꯤ ꯑꯗꯨ ꯅꯝꯕꯔ 4 ꯍꯥꯏꯕꯁꯤꯅ ꯁꯥꯃꯨ ꯌꯨꯝꯐꯝꯅꯤ ꯉꯁꯥꯏ ꯁꯥꯔꯤꯗꯨꯗꯣ ꯁꯥꯃꯨ ꯌꯨꯝꯐꯝ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯌꯨꯝ ꯁꯥꯔꯒ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯒ ꯂꯩ ꯇꯥꯔꯗꯤ ꯁꯤꯗ ꯊꯕꯛꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯁꯨꯅꯤ ꯊꯕꯛ ꯌꯥꯝ ꯁꯨꯅꯤ ꯊꯕꯛꯁꯦ ꯂꯦꯞꯇꯅ ꯁꯨꯅꯤ ꯍꯣꯠꯅꯒꯅꯤ ꯑꯗꯩ ꯊꯕꯛꯁꯨ ꯋꯥꯠꯂꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯔꯨꯕꯒꯤ ꯅꯣꯡꯃꯒꯤ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯕꯦꯅꯤꯐꯤꯠꯇꯣ ꯃꯥ ꯁꯨꯝ ꯐꯪꯉꯣ ꯍꯥꯏꯗꯤ ꯁꯥꯃꯨꯁꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯄꯨ ꯑꯃꯅ ꯂꯣꯏ ꯑꯗꯨ ꯊꯕꯛ ꯁꯨꯕꯗꯤ ꯑꯩꯈꯣই ꯁꯦꯟꯅꯕ ꯑꯃꯅ ꯁꯦꯟꯅꯔꯀꯥꯟꯗ ꯊꯕꯛꯁꯦ ꯇꯤꯛꯀꯠꯇ ꯁꯨꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯃꯄꯨꯗ ꯄꯨꯔ ꯆꯠꯈꯤꯒꯨꯝ ꯐꯪꯈꯤꯕꯒꯨꯝ ꯃꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯄꯩꯁꯥꯁꯤ ꯁꯨꯡꯂꯦꯝ ꯂꯦꯝꯃꯣꯏ ꯃꯥꯒꯤ ꯍꯣꯠꯅꯔꯨꯕꯒꯤ ꯀꯩꯅꯣꯗꯣ ꯁꯣꯝ ꯐꯪꯉꯣꯏ ꯑꯗꯨꯒ ꯅꯥꯔꯛ ꯌꯦꯛꯂꯒꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯝ ꯀꯨꯜꯂꯒ ꯂꯩꯒꯜꯂꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯡꯗꯕ ꯃꯐꯝ ꯑꯣꯏ ꯑꯗꯨꯅ 5 ꯁꯤ ꯁꯪꯒꯥꯏ ꯌꯨꯝꯐꯝꯅꯤ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯍꯥꯏꯗꯤ ꯅꯤꯡꯊꯧꯒꯨꯝꯅꯤ ꯑꯗꯨꯅ ꯁꯤ ꯌꯥꯝꯅ ꯐꯕ ꯌꯨꯝꯐꯝ ꯃꯔꯛꯇ ꯑꯃ ꯑꯣꯏ ꯑꯃꯁꯨꯡ ꯃꯁꯥꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯗꯣ ꯀꯃꯥꯟꯗ ꯂꯩꯅꯤꯡꯕ ꯑꯗꯨꯝꯕ ꯌꯨꯝꯐꯝꯅꯤ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯨꯝꯕ ꯌꯨꯝꯐꯝ ꯑꯣꯏ ꯑꯐꯕꯒꯤ ꯃꯅꯨꯡꯗ ꯅꯝꯕꯔ 1 ꯃꯅꯨꯡꯗ ꯆꯤꯡꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟ ꯂꯣꯏ ꯑꯣꯏꯕ ꯌꯨꯝꯐꯝꯅꯤ ꯃꯁꯤ ꯃꯅꯥꯏ ꯃꯁꯤꯟ ꯂꯣꯏꯕ ꯉꯝꯗ ꯇꯥꯔꯗꯤ ꯂꯥꯏꯔ ꯇꯥꯡꯒꯜꯂꯤ ꯌꯨꯝꯁꯥꯔꯣꯟ ꯁꯣꯏ ꯇꯥꯔꯗꯤ ꯑꯃꯨꯛ ꯅꯤꯡꯊꯧ ꯂꯥꯏꯔꯕꯗ ꯑꯣꯏꯅ ꯑꯗꯨꯃꯇꯤꯛ ꯑꯋꯥꯕꯗ ꯑꯣꯏꯒꯅꯤ ꯑꯗ ꯁꯤꯗ ꯅꯣꯡꯁꯥ ꯌꯨꯝꯐꯝ ꯍꯥꯏꯅ ꯅꯝꯕꯔ 2 ꯅꯣꯡꯁꯥ ꯌꯨꯝꯐꯝ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯅ ꯁꯤꯗꯩꯗ ꯃꯅꯥ ꯍꯩꯒꯦꯔꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯒꯦꯔꯥ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯃꯥꯒꯤ ꯌꯨꯝꯐꯝꯁꯤ ꯃꯁꯤ ꯁꯤꯗꯒꯤ ꯂꯩꯕ ꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛ ꯃꯇꯤꯛ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯌꯥꯗꯦ ꯑꯗꯨꯛ ꯃꯇꯤꯛ ꯃꯥꯁꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯁꯤ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗ ꯃꯤꯅ ꯋꯥ ꯉꯥꯡ ꯉꯝꯗꯕ ꯔꯦꯁꯄꯦꯛ ꯇꯧꯗ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝꯐꯝꯁꯤ ꯅꯣꯡꯁꯥ ꯌꯨꯝꯐꯝꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯈꯤꯕꯗ ꯃꯥꯁꯤ ꯀꯃꯥꯟ ꯑꯣꯏꯕ ꯃꯥꯅ ꯍꯥꯏꯕꯗ ꯇꯥꯗ ꯌꯥꯔꯣꯏꯗꯕ ꯑꯗꯨꯝꯕ ꯑꯣꯏ ꯁꯤ ꯁꯦꯀꯦꯟ ꯇꯥꯏꯞꯇ ꯐꯥꯁ ꯃꯔꯛꯇ ꯑꯗꯨꯝ ꯃꯔꯛ ꯆꯤꯡꯕ ꯑꯗꯨꯝꯕ ꯌꯨꯝꯐꯝꯅꯤ ꯑꯗꯣ ꯁꯤ ꯒꯙꯥ ꯑꯃ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯁꯤ ꯅꯥꯒꯟ ꯌꯦꯀꯟꯕ ꯈꯔ ꯇꯧꯒꯜꯂꯤ ꯑꯗꯨꯒ ꯀꯃꯥꯟ ꯑꯃ ꯆꯪꯉꯤ ꯁꯤꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯀꯃꯥꯟ ꯑꯃ ꯆꯪꯉꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗ ꯃꯤ ꯑꯃ ꯀꯃꯥꯟ ꯇꯧꯗ ꯇꯥꯔꯗꯤ ꯁꯤ ꯌꯦꯡꯁꯤꯟꯕ ꯑꯃ ꯌꯥꯎꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏꯔꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯔꯣ ꯑꯃꯅ ꯑꯣꯏꯔꯣ ꯁꯤ ꯊꯧꯗꯥꯕ ꯇꯥꯛꯄ ꯑꯃ ꯆꯪꯉꯤ ꯇꯥꯛꯄ ꯆꯪꯗ꯭ꯔꯒꯗꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯈꯨꯔꯧ ꯊꯥꯡꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯁꯨꯕ ꯅꯣꯡꯃꯒꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯩ ꯌꯨꯝꯐꯝꯗꯨ ꯌꯨꯝꯒꯤ ꯄꯥꯝꯗꯨ ꯇꯔꯨ ꯂꯦꯝꯕ ꯀꯥꯏꯅ ꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯗꯤ ꯆꯤꯡꯉꯨ ꯁꯤꯗꯕ ꯈꯣꯏꯔꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯂꯩꯐꯝ ꯀꯥꯏꯅ ꯍꯥꯏꯁꯦ ꯖꯤꯕ ꯄꯥꯡꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯐꯝ ꯍꯥꯏꯁꯦ ꯁꯤ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯥꯒꯤ ꯃꯆꯥ ꯃꯔꯨꯝ ꯈꯔ ꯂꯦꯝꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨ ꯃꯁꯥꯗꯤ ꯉꯥꯎꯁꯣꯟꯅꯕ ꯀꯩꯗꯧꯕ ꯌꯥꯝꯅ ꯇꯧꯒꯜꯂꯤ
ꯑꯗꯨꯒ ꯁꯤꯗ ꯇꯝꯐꯥ ꯌꯣꯟꯐꯝ ꯍꯥꯏꯔꯤꯕ ꯅꯤꯄꯥꯟꯁꯦ ꯇꯝꯐꯥ ꯌꯣꯟꯐꯝ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯥꯁꯟ ꯈꯣꯝꯖꯤꯟꯕꯒꯤ ꯃꯊꯧ ꯑꯣꯏꯕ ꯂꯩꯃꯔꯦꯟꯒꯤ ꯖꯒꯥ ꯃꯐꯝ ꯑꯣꯏ ꯇꯝꯐꯥ ꯌꯣꯟꯐꯝ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯔꯁꯤ ꯑꯩꯈꯣꯏꯒꯤ मागी सैदा तरुक लेमग युम जे फजन साबीरबा दुइदादि माजे अखोगी वातो पादबा ओइगली ताचिन खमनबा आरेमबा पैसा चत्तबा एक्सपेंडिचर तौदबा ओइ बेमसुंगसी अखोगी अखोगी युम्बुरि मिजिंगना अखोगी युम्बुरि बगी फिगाव यामना बागनबा अदुम युममनि मसे अदुना दुम तौगनी अदुना सी लंबु युममनि नायजे युमम मफमन द नायजे लंबु युममनि लंबु युमम जे कैनो हाइतादि लंबुगी साजर हाइताई अदुमा तौना से ले मिजे तौई अदुना लंबुई पुसलापनि द पुसलेबा सा नु अदि मैखु नुगु फिरा नुआ पुसलेजे जे लेरिबा युमदुदा लेरिबा मिजिंगदिगी अखोगी तौरेबा एक्टिविटी दो कैरेक्टर दो अदुमा तौना सी लंबुगी एक्टिविटी ओली सामुगी एक्टिविटी ओली नोंसागी एक्टिविटी ओली असी गदागी एक्टिविटी ओली तंफागी एक्टिविटी ओली सिना अखोई कनोगी संगाई बम निंथौगी इबम मसक ओली सिदा लाइगी मसक ओलेना लंजाजी अखोइदा वांग पाइखलकांदा चही मगी मागी चानाबा जे अमुक पाइखबदना अदोमति वांग पाइखलगा मागी चही मा चानाबदु तातोगी चानाबदु काय कायदा लेगे मा रिजर्व तौना थंगबा अमंग अदुम पोट ओइ अदुना सी लाइगी जगह ओयना मागी लंजा पुसरतना उत्पन्न